Yung po. Ano po? Hello everyone. Aigi video asibu yengbiriba mayam pumnamakpu ahanbamaktada aigi channel asina tarama usabiduna like amadi subscribe tawbiyo. Ekoi hajik chalise ekoi family gi oina khungi lai khoiramba chatpani. Changpham yaure hojik lai gi changpham thonggan dunia se akhoi khungi lai se kola leima ima amadi mahadev anina tawale. Hi everyone, aku ngasi like khurumba lakpani yung sana isa tumbine. Hi, ay gro dana nang sua. Nang di. Hi gro, hi. Like khurumba lore hauji ngahak ngai ni like khurumba gi, like khurumba loi bagi. Ngahak ngai daga haiduk lawthoga pujamani, purani. Isagwali da kai ba pambi dini se si maru se chara di ngawe hai thingani ma khutai cha thilla di na re dana andani
na makada tilene. Akuจะไล่คุณบรรลุอะไรยุ่มเดาหันละนี่จะตรงนี้ค่ะ 따라고. มันฉันจะเท่าตั้งไงดีนั่งเลยว่ามันฉันจะถ่ายกดตั้งทางกันแล้วให้เช่นกัน mayang asigi di matang asida lo sinjarage matangda